ꯑꯗꯨꯒ ꯉꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯉꯥ ꯀꯦꯖꯤ 10ꯁꯤ ꯑꯩꯈꯣꯏ ꯑꯉꯥꯡ 5ꯅ ꯊꯣꯡꯗꯣꯏꯅꯦ ꯑꯗꯣ ꯀꯔꯝꯃꯥꯏꯅ ꯊꯣꯡꯒꯅꯤ ꯍꯥꯏꯕꯗꯣ ꯎꯠꯆꯔꯛꯀꯦ ꯔꯧ ꯀꯦꯖꯤ 10 ꯑꯩꯈꯣꯏ 5ꯅ ꯊꯣꯡꯗꯣꯏꯅꯦ ꯑꯗꯨꯒꯅꯦ ꯁꯤꯅ ꯊꯥꯎ ꯍꯩꯔꯅꯤ ꯉꯧꯔꯅꯤ ꯑꯗꯨꯒ ꯃꯃꯤꯡꯅ ꯍꯪꯒꯥꯝ ꯊꯥꯎ ꯁꯤꯡ ꯁꯥꯃꯔꯣꯏ ꯐꯗꯤꯒꯣꯝ ꯁꯤ ꯂꯣꯏꯅ ꯊꯥꯛꯑꯅꯤ ꯍꯥꯎꯗꯣꯏꯅꯦ ꯇꯤꯜꯍꯧ ꯆꯅꯝ ꯁꯨꯅ ꯊꯥꯛꯇꯣꯏꯅꯤ ꯀꯣꯡ ꯁꯨꯒꯥꯏꯔꯨꯔꯒꯦ ꯁꯤꯁꯤꯅ ꯃꯔꯨ ꯃꯔꯥꯡ ꯊꯨꯝꯅꯦ ꯃꯆꯨꯅꯦ ꯖꯤꯔꯥꯅꯦ ꯑꯁꯨꯕꯅꯦ ꯍꯤꯡꯅꯦ ꯂꯣꯏ ꯁꯨꯔꯦ ꯁꯤ ꯊꯥꯛꯑꯗꯤ ꯍꯥꯎꯗꯣꯏꯅꯦ ꯃꯌꯥꯝ ꯊꯣꯡꯕ ꯍꯧꯔꯒꯦ Sino sabi? Surage. Wow. Mangal. Mayroong kang kalagay. Ilang oras eh? Kau tunggu. Marang hapage.
네, 동행하지고 하우동안 브로. 하우동아니. 아두디 ngasi akhoi nga kisi da thongi je kanara pijan obono do video ma khai minus.